ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯔꯣꯏ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯨꯠꯇ ꯆꯩꯁꯨ ꯄꯥꯏꯕꯤ ꯍꯅꯨꯕꯤ ꯑꯃ ꯉꯍꯧ ꯆꯠꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯊꯦꯡꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯏꯔꯝꯂꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯝ ꯍꯥꯏꯗꯣꯛꯂꯅꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ, ꯁꯤꯗ ꯂꯩꯔꯦ, ꯕꯥꯕꯥ, ꯈꯨꯔꯥ, ꯑꯕꯣꯛ ꯁꯤꯗ ꯂꯩꯔꯦ꯫ ꯑꯍꯜꯖꯥꯎꯅ, ꯍꯥ, ꯀꯗꯣꯝꯗꯅꯣ? ꯂꯦꯝꯕꯅ, ꯁꯣꯝꯗ꯫ ꯑꯕꯣꯛ, ꯑꯍꯤꯡꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ? ꯄꯤꯁꯛꯅ, ꯍꯦ, ꯊꯥꯗꯣꯛꯎꯅꯦ, ꯀꯅꯥꯒꯤ ꯂꯝꯍꯦꯟꯕ ꯄꯥꯈꯪꯅꯣ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯔꯤꯁꯤꯕꯣ? ꯂꯦꯝꯕꯅ, ꯑꯕꯣꯛ, ꯑꯩꯅꯤꯅꯦ, ꯅꯪꯒꯤꯅꯁꯨ ꯂꯦꯝꯕꯅꯦ꯫ ꯇꯣꯝꯕꯅ, ꯏꯕꯨꯡꯉꯣ, ꯏꯃꯥꯁꯤ ꯌꯨꯝꯗ ꯄꯨꯅꯕ ꯇꯧꯁꯤ꯫ ꯄꯤꯁꯛꯅ, ꯍꯥꯏ, ꯀꯅꯥꯅꯣ ꯅꯣꯏꯕꯣ? ꯊꯥꯗꯣꯛꯎꯅꯦ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ꯫ ꯑꯍꯜꯖꯥꯎꯅ, ꯏꯃꯥ, ꯅꯆꯥ ꯑꯍꯜꯖꯥꯎꯅꯤ ꯈꯪꯗ꯭ꯔꯕꯣ? ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯄꯤꯁꯛꯅ, ꯀꯅꯥꯒꯤ ꯑꯍꯜꯖꯥꯎ? ꯀꯅꯥꯒꯤ ꯅꯆꯥꯅꯣ? ꯍꯥ, ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛꯎꯅꯦ ꯃꯤ ꯐꯠꯇ ꯅꯣꯏꯕꯣ꯫ ꯇꯣꯝꯕꯅ, ꯇꯥꯆꯧ, ꯁꯤ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯊꯥꯡꯂꯒ ꯄꯨꯔꯁꯤ꯫ ꯂꯦꯝꯕꯅ, ꯑꯗꯨꯅ ꯐꯔꯅꯤ ꯈꯨꯔꯥ꯫ ꯑꯁꯤ ꯍꯥꯏꯅ ꯂꯦꯝꯕꯅ ꯃꯕꯣꯛꯄꯨ ꯄꯝꯗꯨꯅ ꯊꯥꯡꯒꯠꯂꯤ꯫ ꯄꯤꯁꯛꯅ, ꯍꯥꯏ, ꯊꯥꯗꯣꯛꯎꯅꯦ, ꯀꯅꯥꯒꯤ ꯑꯣꯛꯇꯕ ꯃꯆꯥꯅꯣꯅꯦ? ꯑꯩꯕꯨ ꯃꯈꯥꯗ ꯊꯝꯃꯨꯅꯦ ꯅꯣꯏꯕꯣ꯫ ꯇꯣꯝꯕꯅ, ꯏꯃꯥ, ꯅꯁꯨ ꯅꯨꯄꯥꯅꯤ, ꯏꯃꯥꯕꯨ ꯄꯝꯂꯤꯕꯗꯣ꯫ ꯄꯤꯁꯛꯅ, ꯍꯦ, ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯎꯔꯥ? ꯍꯥ, ꯂꯩꯁꯥꯕꯤ ꯑꯩꯒꯤꯕꯨ ꯀꯗꯥꯏꯗꯒꯤ ꯏꯁꯨꯅꯣ? ꯍꯥ? ꯑꯍꯜꯖꯥꯎꯅ, ꯏꯕꯨꯡꯉꯣ, ꯀꯥꯟꯅꯗꯦ, ꯌꯨꯝ ꯌꯧꯅꯕ ꯁꯠ ꯄꯨꯔꯁꯤ꯫ ꯄꯤꯁꯛꯅ, ꯑꯣ, ꯀꯅꯥ ꯂꯩꯒꯦ? ꯑꯣꯛꯇꯕ ꯅꯨꯄꯥꯁꯤꯡꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔꯦ꯫ ꯑꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯀꯅꯥ ꯂꯩꯒꯦ? ꯅꯨꯄꯤ ꯐꯥꯔꯦ꯫ ꯇꯣꯝꯕꯅ, ꯏꯃꯥ, ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ, ꯃꯤꯅ ꯇꯥꯔꯒ ꯕꯥꯕ꯭ꯂꯥꯅ ꯈꯟꯈꯤꯅꯕ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯅ ꯄꯤꯁꯛꯄꯨ ꯄꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ, ꯑꯩꯃꯥ, ꯏꯅꯥꯎ, ꯏꯃꯥ ꯄꯨꯔꯛꯂꯕ ꯃꯥꯜꯂꯦ꯫ ꯏꯕꯦꯝꯆꯥꯅ, ꯑꯍꯣꯏꯅꯦ ꯏꯆꯦ, ꯀꯟꯕꯤꯌꯨ ꯂꯥꯎꯔꯤꯁꯦ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ, ꯏꯕꯨꯡꯉꯣ, ꯅꯕꯣꯛꯁꯦ ꯀꯥꯏꯗ ꯂꯩꯔꯝꯃꯤꯅꯣ? ꯂꯦꯝꯕꯅ, ꯑꯁ, ꯏꯃꯥ, ꯈꯨꯟꯖꯤꯟꯒꯤ 3 ꯐꯥꯡꯕꯗꯨꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤꯅꯦ꯫ ꯑꯁꯨꯝꯅ ꯄꯤꯁꯛꯄꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯐꯃꯨꯡ ꯃꯊꯛꯇ ꯊꯥꯡꯗꯩ꯫ ꯏꯕꯦꯝꯆꯥꯅ, ꯏꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯑꯍꯤꯡꯁꯤꯗ? ꯄꯤꯁꯛꯅ, ꯀꯅꯥꯒꯤ ꯏꯃꯥꯅꯣ? ꯍꯥ, ꯍꯅꯨꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯃꯥꯒꯥꯏꯅ, ꯅꯪꯅ ꯈꯖꯥꯏꯗꯨꯗ ꯊꯥꯔꯛꯎꯔꯥ? ꯏꯕꯦꯝꯆꯥꯅ, ꯍꯩꯃꯥ, ꯑꯩꯉꯣꯟꯗ ꯍꯅꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯏꯃꯥꯁꯤꯗꯤ꯫ ꯂꯦꯝꯕꯅ, ꯍꯣ ꯑꯕꯣꯛ, ꯅꯪꯕꯨ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯍꯦꯛ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ? ꯄꯤꯁꯛꯅ, ꯀꯅꯥꯒꯤ ꯑꯕꯣꯛꯅꯣ? ꯍꯥ, ꯍꯦ, ꯃꯤ ꯐꯠꯇ, ꯅꯪꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯉꯁꯤꯁꯦ ꯑꯩꯕꯨ ꯇꯥ ꯈꯣꯏꯃꯨꯅ ꯆꯦꯟꯁꯤ ꯍꯥꯏꯅ ꯊꯥꯅꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯒ ꯃꯤ ꯐꯠꯇ ꯅꯣꯏꯅ ꯑꯩꯕꯨ ꯐꯥꯔꯤ ꯅꯠꯇ꯭ꯔꯣ? ꯑꯍꯜꯖꯥꯎꯅ, ꯏꯃꯥ, ꯀꯗꯥꯏꯗꯒꯤ ꯇꯥ ꯈꯣꯏꯃꯨꯅꯣ? ꯏꯃꯥ, ꯅꯪꯕꯨ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ ꯃꯤ? ꯂꯦꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯕꯣꯛ, ꯇꯨꯗꯨ, ꯁꯤꯅ ꯑꯕꯣꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯍꯜꯖꯥꯎ, ꯑꯗꯨꯒ ꯁꯤꯅ ꯑꯕꯣꯛꯀꯤ ꯅꯃꯧ ꯅꯨꯄꯤ ꯑꯍꯜ ꯁꯅꯥꯔꯩ, ꯑꯗꯨꯒ ꯁꯤꯅꯅꯦ ꯑꯕꯣꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯝꯕ, ꯑꯗꯨꯒ ꯁꯤꯅ ꯑꯕꯣꯛꯀꯤ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯏꯕꯦꯝꯆꯥ, ꯑꯗꯨꯒ ꯑꯩꯅꯅꯦ ꯑꯕꯣꯛꯀꯤꯅꯁꯨ, ꯑꯍꯜꯖꯥꯎꯒꯤꯅ ꯃꯆꯥ, ꯚꯥꯞ ꯇꯥꯔꯕꯣ? ꯄꯤꯁꯛꯅ, ꯍꯥ, ꯅꯣꯏꯕꯨ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯉꯥꯛꯇꯔꯣ? ꯂꯦꯝꯕꯅ, ꯍꯣꯏ, ꯃꯥꯅꯤ, ꯚꯥꯞ ꯈꯔ ꯇꯥꯔꯛꯂꯕꯣ ꯑꯕꯣꯛꯄꯣ? ꯄꯤꯁꯛꯅ, ꯑꯣ, ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯊꯟꯇ ꯅꯣꯛꯆꯩ꯫ ꯑꯍꯜꯖꯥꯎꯅ, ꯃꯥ, ꯇꯨꯝꯅꯕ ꯇꯧꯔꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯣꯡꯉꯥꯜꯂꯛꯂꯅꯤ꯫ ꯄꯤꯁꯛꯅ, ꯍꯣꯏꯍꯦ, ꯑꯩꯅ ꯇꯨꯝꯕ ꯐꯥꯎ ꯍꯦꯛ ꯄꯥꯅꯩ꯫ ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯇꯨꯝꯃꯒꯦ꯫ ꯅꯣꯏꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯄꯪꯂꯥꯡꯗ ꯂꯥꯡꯂꯤꯁꯤꯕꯨ ꯅꯠꯇꯦ, ꯅꯣꯏꯕꯨ ꯅꯊꯧꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ ꯍꯥꯏꯕ꯫ ꯆꯣ, ꯑꯩ ꯇꯨꯝꯃꯒꯦ꯫ ꯃꯌꯥꯝꯗꯨ ꯄꯤꯁꯛꯀꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯕꯨ ꯊꯤꯕꯗ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯕ ꯃꯌꯥꯝꯗꯨꯗ
ꯃꯥꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯗꯨꯅ ꯆꯩꯔꯛꯄꯗꯨꯗ ꯇꯣꯝꯕꯅ ꯏꯃꯥ ꯑꯗꯨꯗꯤ ꯄꯣꯊꯥꯔꯣꯀꯣ ꯍꯟꯗꯛꯇꯤ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯅꯨꯀꯣ ꯄꯤꯁꯛꯅ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯕ ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ ꯑꯍꯜꯖꯥꯎꯅ ꯆꯨꯝꯃꯤ ꯏꯃꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯊꯣꯛꯂꯁꯤ ꯏꯃꯥꯁꯤ ꯄꯣꯊꯥꯖꯔꯁꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ ꯄꯤꯁꯛ ꯑꯁꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯋꯥꯈꯜ ꯆꯣꯏꯔꯝꯃꯤ ꯅꯣꯡꯃꯅ ꯃꯥ ꯃꯁꯥ ꯑꯁꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯖꯩ ꯅꯣꯡꯃꯅ ꯃꯥ ꯃꯁꯥ ꯑꯁꯤ ꯑꯉꯥꯡ ꯑꯃꯒꯨꯝ ꯍꯦꯛ ꯇꯧꯏ ꯃꯆꯥ ꯃꯁꯨꯁꯤꯡꯁꯨ ꯃꯁꯛ ꯂꯣꯏꯅ ꯀꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥꯎꯔꯗꯅꯁꯨ ꯀꯥꯎꯗꯦ ꯋꯥꯈꯜ ꯇꯥꯕ ꯅꯨꯃꯤꯠꯁꯨ ꯍꯦꯛꯇ ꯌꯥꯎꯏ ꯑꯉꯛꯄꯅꯤ ꯄꯤꯁꯛꯅ ꯇꯧꯔꯤꯕꯁꯤ ꯀꯨꯝꯍꯩ ꯑꯃꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯝꯆꯥꯅ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯄꯤꯁꯛꯅ ꯀꯩꯅꯣ ꯏꯕꯦꯝꯆꯥꯅ ꯍꯧꯒꯠꯅꯕ ꯇꯧꯔꯁꯤ ꯆꯤꯟꯌꯥꯒ ꯁꯦꯡꯗꯣꯛꯂꯨꯔꯁꯤ ꯄꯤꯁꯛꯅ ꯑꯁ ꯑꯩ ꯇꯜꯂꯤꯗ ꯏꯕꯦꯝꯆꯥꯅ ꯇꯟꯕ ꯌꯥꯗꯦꯁꯦ ꯍꯧꯒꯠꯂꯣ ꯏꯃꯥ ꯏꯕꯦꯝꯆꯥꯅ ꯅꯝꯗꯅ ꯄꯤꯁꯛꯄꯨ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯏꯅꯥꯎ ꯁꯤꯗ ꯂꯩꯔꯕꯅꯤ ꯏꯃꯥꯒꯤ ꯃꯥꯏ ꯃꯤꯠ ꯇꯥꯅꯕ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯑꯩ ꯏꯃꯥꯒꯤ ꯆꯥꯅꯕ ꯁꯦꯝꯂꯨꯈꯤꯒꯦꯀꯣ ꯏꯕꯦꯝꯆꯥꯅ ꯍꯣꯏ ꯏꯆꯦ ꯏꯃꯥ ꯃꯣꯔꯥꯁꯤꯗ ꯐꯝꯂꯒ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯁꯤꯁꯦ ꯄꯤꯁꯛꯅ ꯏꯆꯦꯅ ꯑꯣꯏꯅ ꯇꯥꯕꯤꯌꯨ ꯑꯩ ꯏꯊꯟꯇ ꯇꯥꯕ ꯇꯜꯂꯤ ꯏꯕꯦꯝꯆꯥꯅ ꯑꯩꯁꯦ ꯏꯃꯥꯒꯤ ꯏꯆꯦꯃꯨꯛ ꯑꯣꯏꯔꯕꯀꯣ ꯁꯦ ꯏꯃꯥ ꯅꯃꯧꯅ ꯃꯥꯏ ꯇꯥꯔꯛꯂꯒꯦ ꯑꯁꯨꯝꯅ ꯃꯃꯧꯅ ꯃꯃꯥꯏ ꯇꯥꯕ ꯂꯣꯏꯔꯗꯨꯅ ꯄꯤꯁꯛꯄꯨ ꯐꯝꯃꯦꯟꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯍꯜꯂꯝꯃꯤ ꯁꯅꯥꯔꯩꯅ ꯏꯃꯥ ꯁꯦ ꯂꯐꯣꯏꯁꯦ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒ ꯁꯪꯒꯣꯝꯁꯤꯁꯨ ꯊꯛꯆꯤꯜꯂꯣ ꯄꯤꯁꯛꯅ ꯏꯟꯕꯤꯌꯣ ꯑꯩ ꯏꯊꯟꯇ ꯊꯛꯆꯕꯕꯨꯗꯤ ꯅꯣꯏꯅ ꯏꯟꯕꯤꯕꯗꯨꯅ ꯍꯦꯟꯅ ꯍꯥꯎꯏ ꯁꯅꯥꯔꯩꯅ ꯍꯣꯏ ꯏꯟꯒꯦ ꯏꯕꯦꯝꯆꯥꯅ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯆꯥꯛꯈꯨꯝ ꯆꯪꯂꯒꯦ ꯁꯅꯥꯔꯩꯅ ꯍꯣꯏ ꯑꯩꯁꯨ ꯏꯃꯥꯁꯦ ꯄꯤꯖ ꯄꯤꯊꯛ ꯂꯣꯏꯔꯒ ꯆꯪꯂꯛꯂꯒꯦ ꯇꯟꯖꯥꯗꯨꯗ ꯂꯦꯝꯕꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯂꯦꯝꯕꯅ ꯑꯕꯣ ꯀꯩꯅꯣ ꯑꯍꯤꯡꯗꯗꯤ ꯈꯣꯟꯖꯤꯟ ꯇꯥꯅ ꯆꯠꯄ ꯉꯝꯂꯒ ꯑꯗꯨꯒ ꯁꯪꯒꯣꯝ ꯊꯛꯄꯕꯨꯅ ꯃꯤꯉꯣꯟꯗ ꯏꯜꯍꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯄꯤꯁꯛ ꯑꯗꯣ ꯂꯦꯝꯕꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯜꯍꯟꯅꯤꯡꯕꯒꯤ ꯏꯜꯍꯜꯂꯤꯕ ꯂꯦꯝꯕꯅ ꯏꯜꯍꯜꯂꯨ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯃꯨꯛ ꯆꯠꯄꯗ ꯄꯥꯡꯒꯜ ꯑꯣꯏꯅꯕ ꯁꯪꯒꯣꯝꯒꯗꯣ ꯌꯥꯝꯅ ꯊꯛꯆꯤꯜꯂꯨ ꯄꯤꯁꯛꯅ ꯍꯥꯏ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦꯀꯣ ꯏꯀꯨꯁꯤꯅꯤ ꯌꯥꯝ ꯊꯛꯅꯤꯡꯂꯦ ꯊꯛꯅꯤ ꯊꯛꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯂꯦꯝꯕꯅ ꯍꯣꯏ ꯑꯕꯣꯛꯀꯤ ꯀꯨꯁꯤꯅꯤ ꯑꯕꯣꯛꯅ ꯀꯨꯁꯤ ꯇꯧꯕꯗ ꯑꯩꯈꯣꯏꯗꯤ ꯑꯍꯤꯡꯒ ꯑꯃꯠꯇ ꯇꯨꯝꯕ ꯐꯪꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯣ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯐꯝꯊꯩ ꯊꯣꯏꯕꯤꯅ ꯑꯕꯣꯛ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯀꯩꯒꯤꯅꯣ ꯏꯃꯥꯕꯣꯛꯇ ꯁꯪꯒꯣꯝ ꯏꯜꯍꯜꯂꯤꯁꯦ ꯄꯤꯁꯛꯅ ꯀꯩꯅꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯁꯪꯒꯣꯝ ꯏꯟꯕꯤꯔꯤꯅꯦ ꯃꯁꯥ ꯀꯟꯅꯕ ꯊꯣꯏꯕꯤꯅ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯏꯃꯥꯕꯣꯛꯇ ꯑꯕꯣꯛꯒꯤ ꯃꯃꯧ ꯅꯨꯄꯤꯁꯤꯗꯕꯨ ꯄꯤꯁꯛꯅ ꯅꯪ ꯀꯩ ꯈꯪꯉꯤ ꯅꯞꯆꯣꯕꯤ ꯁꯤ ꯑꯩꯒꯤ ꯑꯕꯣꯛꯅꯤꯅꯦ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛꯅ ꯁꯅꯥꯔꯩꯗ ꯀꯣꯜꯂꯤ ꯊꯣꯏꯕꯤꯗꯤ ꯊꯤꯛ ꯅꯣꯛꯂꯤ ꯄꯤꯁꯛꯀꯤ ꯃꯇꯧꯗꯨꯗ ꯄꯤꯁꯛꯅ ꯏꯇꯥ ꯅꯪꯗꯤ ꯅꯣꯏ ꯏꯃꯥꯅ ꯁꯪꯒꯣꯝ ꯏꯟꯕꯤꯗ꯭ꯔꯣ ꯊꯣꯏꯕꯤꯅ ꯑꯩꯉꯣꯟꯗꯔꯣ ꯑꯕꯣꯛ ꯅꯪꯅ ꯏꯇꯥ ꯍꯥꯏꯔꯤꯗꯣ ꯄꯤꯁꯛꯅ ꯃꯥꯅꯤ ꯀꯩꯅꯣ ꯏꯇꯥ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ ꯊꯣꯏꯕꯤ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯃꯕꯨꯛꯀꯗꯣ ꯄꯥꯏꯔꯒ ꯅꯣꯛꯂꯤ ꯂꯦꯝꯕꯅ ꯊꯣꯏꯕꯤ ꯂꯥꯎ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯅꯣꯛꯃꯟꯗꯅ ꯁꯤꯔꯅꯤ ꯑꯗꯨꯅ ꯆꯤꯟꯌꯥꯒ ꯁꯦꯡꯗꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕꯤꯅ ꯍꯣꯏ ꯇꯥꯆꯧ ꯇꯟꯖꯥꯗꯨꯗ ꯑꯍꯜꯖꯥꯎ ꯑꯃꯗꯤ ꯇꯣꯝꯕꯁꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯍꯜꯖꯥꯎꯅ ꯏꯃꯥ ꯍꯣꯔꯦꯟ ꯅꯆꯥꯅ ꯍꯜꯂꯛꯄꯗ ꯏꯃꯥꯒꯤ ꯒꯥꯔꯤ ꯂꯩꯔꯛꯎꯒꯦ ꯄꯤꯁꯛꯅ ꯑꯩꯗꯤ ꯆꯤꯅꯤ ꯍꯩꯉꯥꯟ ꯂꯩꯔꯛꯎ ꯇꯣꯝꯕꯅ ꯑꯗꯨꯅ ꯌꯥꯔꯕꯣ ꯏꯃꯥ ꯌꯥꯔꯅꯤ ꯈꯨꯔꯥ ꯈꯨꯔꯥ ꯑꯃꯨꯛ ꯇꯧꯁꯤꯜꯂꯦ ꯁꯅꯥꯔꯩꯅ ꯍꯣ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯑꯕꯣꯛ ꯈꯔ ꯀꯧ ꯑꯗꯩꯗꯤ ꯊꯣꯏꯕꯤꯗ ꯏꯇꯥ ꯈꯔ ꯀꯧ ꯇꯧꯗꯅ ꯂꯩꯔꯤꯕꯅꯤ ꯇꯣꯝꯕꯅ ꯑꯍꯜ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯣꯟꯊꯣꯔꯛꯑꯦ ꯍꯥꯏꯕꯗꯨꯅꯤꯅꯦ ꯑꯍꯜꯖꯥꯎꯅ ꯏꯃꯥ ꯅꯆꯥ ꯑꯩꯈꯣꯏꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯅꯨꯄꯥꯅꯤꯗꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯄꯤꯁꯛꯀꯤ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡꯅꯤ ꯄꯤꯁꯛꯀꯤ ꯃꯃꯧ ꯑꯅꯤꯃꯛ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯗ ꯂꯩꯀꯥꯏꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄꯤꯁꯛꯅ ꯍꯥꯏ ꯅꯣꯏꯅ ꯀꯔꯤꯒꯤꯅꯣ
ꯁꯝꯕꯜꯁꯦ ꯑꯩꯈꯣꯏꯗ ꯍꯦꯟꯖꯤꯜꯂꯒ ꯈꯥꯔꯤꯁꯦ ꯍꯥ ꯊꯪꯅꯕꯒꯤ ꯃꯧ ꯑꯗꯨꯅ ꯀꯔꯤꯅꯣ ꯏꯃꯥꯕꯣ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯈꯠꯅꯕ ꯍꯧꯕꯤꯔꯤꯁꯤꯕꯣ ꯄꯤꯁꯛꯅ ꯍꯦ ꯆꯤꯟꯒꯟꯕꯤ ꯃꯤꯒꯤ ꯂꯝꯗ ꯀꯔꯥꯝꯕꯤ ꯃꯧ ꯑꯗꯨꯅ ꯀꯔꯤꯅꯣ ꯏꯃꯥꯕꯣ ꯈꯠꯅꯕ ꯃꯤꯔꯩ ꯂꯩꯇ꯭ꯔꯗꯧꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯧꯔꯛꯂꯤꯁꯤꯕꯣ ꯄꯤꯁꯛꯅ ꯍꯣ ꯂꯝꯁꯦ ꯍꯦꯟꯖꯤꯜꯂꯦꯕꯨ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯕꯅꯤ ꯁꯤꯕꯨ ꯈꯠꯅꯕ ꯍꯧꯋꯦꯌꯦ ꯃꯧ ꯑꯗꯨꯅ ꯍꯅꯨꯕꯤꯅꯦꯅ ꯋꯥꯈꯜ ꯆꯣꯏꯔꯦꯗꯤ ꯍꯥꯏ ꯃꯤ ꯈꯠꯅꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯧꯈ꯭ꯔꯦ ꯁꯅꯥꯔꯩ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯥꯎ ꯁꯥꯎꯅꯨꯀꯣ ꯏꯃꯥꯁꯦ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯃꯧ ꯑꯗꯨꯅ ꯏꯆꯦ ꯑꯍꯜꯗꯣ ꯋꯥꯈꯜ ꯆꯣꯏꯔꯦ ꯍꯥꯏꯔꯗꯤ ꯏꯃꯨꯡꯗ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯍꯦꯛ ꯁꯥꯎꯅꯤꯡꯉꯛꯄ ꯌꯥꯎꯏ ꯁꯅꯥꯔꯩꯅ ꯍꯣꯏ 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 ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯅꯥꯎ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯏꯆꯦꯁꯨ ꯉꯥꯏꯍꯥꯛ ꯆꯥꯛ ꯇꯣꯛꯄꯒꯤ ꯋꯥꯗꯅ ꯎꯏꯊꯔꯨꯔꯦ ꯑꯗ ꯊꯣꯛꯑꯒ ꯈꯠꯅꯕ ꯍꯧ ꯂꯩꯔꯝꯃꯦ ꯁꯥꯎꯅꯨꯀꯣ ꯏꯅꯥꯎ ꯄꯤꯁꯛꯇ ꯑꯣꯟꯁꯤꯜꯂꯒ ꯁꯅꯥꯔꯩꯅ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯀꯔꯤꯒꯤ ꯃꯤꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯨꯔꯤꯅꯣ ꯄꯤꯁꯛꯅ ꯑꯩꯅ ꯍꯧꯒꯦꯗꯅ ꯍꯧꯕ꯭ꯔꯕ ꯃꯣꯏꯅ ꯂꯝ ꯍꯦꯟꯖꯤꯟꯅ ꯁꯝꯕꯜ ꯈꯥꯔꯤꯁꯦ ꯅꯣꯏꯗꯤ ꯎꯗ꯭ꯔꯕ ꯍꯥꯏꯕ ꯁꯅꯥꯔꯩꯅ ꯍꯣꯔꯦꯟ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯝꯕꯜꯁꯦ ꯁꯤꯗꯣꯛꯑꯣ ꯍꯥꯏꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯏꯃꯥ ꯄꯣꯊꯥꯕꯤꯔꯨꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯏꯕꯤꯅ ꯑꯕꯣꯛ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯦ ꯐꯖꯗ꯭ꯔꯥ ꯄꯤꯁꯛꯅ ꯐꯖꯩꯌꯦ ꯏꯇꯥ ꯊꯣꯏꯕꯤꯅ ꯑꯕꯣꯛ ꯑꯩꯉꯣꯟꯗ ꯏꯇꯥ ꯀꯧꯒꯅꯨ ꯑꯩꯁꯦ ꯑꯕꯣꯛꯀꯤ ꯅꯁꯨꯅꯦ ꯄꯤꯁꯛꯅ ꯀꯩꯅꯣ ꯏꯇꯥ ꯅꯪ ꯑꯩꯒꯤ ꯏꯇꯥꯅꯦ ꯅꯠꯇꯦ ꯅꯁꯨꯅꯦ ꯑꯗꯨꯅ ꯏꯇꯥ ꯀꯧꯔꯛꯀꯅꯨ ꯀꯧꯅꯤ ꯑꯩꯗꯤ ꯅꯪ ꯑꯩꯒꯤ ꯏꯇꯥꯅꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯊꯣꯏꯕꯤꯅ ꯑꯌꯣꯃ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯑꯕꯣꯛꯅ ꯌꯥꯔꯤꯅ ꯆꯤꯛꯂꯛꯑꯦ ꯏꯕꯦꯝꯆꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯌꯦꯡꯕꯤ ꯊꯣꯏꯕꯤꯅ ꯑꯕꯣꯛꯅ ꯃꯥꯒꯤ ꯃꯌꯥ ꯌꯥꯎꯗꯕ ꯌꯥꯔꯤꯁꯤꯅ ꯆꯤꯛꯂꯛꯂꯤꯕ ꯏꯕꯦꯝꯆꯥꯅ ꯀꯩꯒꯤ ꯆꯤꯛꯂꯛꯂꯤꯅꯣ ꯅꯪꯅ ꯑꯕꯣꯛꯇ ꯀꯩ ꯍꯥꯏꯔꯨꯔꯒꯦ ꯊꯣꯏꯕꯤꯅ ꯑꯩꯅ ꯑꯩꯁꯦ ꯑꯕꯣꯛꯀꯤ ꯅꯁꯨꯅꯤ ꯏꯇꯥ ꯅꯠꯇꯦ ꯍꯥꯏꯔꯨꯕꯒꯤ ꯏꯕꯦꯝꯆꯥꯅ ꯑꯗꯨꯒꯤꯕꯨ ꯑꯕꯣꯛꯁꯦ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯋꯥꯈꯜ ꯆꯣꯏꯔꯕꯅꯤ ꯑꯗꯨꯅꯅꯦ ꯑꯕꯣꯛꯀ ꯃꯥꯟꯅꯒꯅꯨ ꯄꯤꯁꯛꯇꯣ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯏꯕꯦꯝꯆꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦ ꯃꯁꯤꯒꯤ ꯏꯇꯥꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯩꯅ ꯃꯉꯣꯟꯗ ꯏꯇꯥ ꯀꯧꯔꯒ ꯃꯥꯅ ꯀꯧꯅꯨ ꯍꯥꯏ ꯏꯕꯦꯝꯆꯥꯅ ꯍꯣ ꯑꯩꯅꯅꯦ ꯆꯩꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯇꯥ ꯀꯧꯔꯣ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯛꯑꯔꯣꯏ ꯄꯤꯁꯛꯅ ꯍꯤ ꯏꯇꯥ ꯂꯥꯛꯑꯣ ꯁꯥꯟꯅꯔꯁꯦ ꯊꯣꯏꯕꯤꯅ ꯑꯩ ꯉꯝꯖꯔꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯄꯤꯁꯛꯀꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯇꯊꯣꯠꯁꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯏꯕꯦꯝꯆꯥꯅ ꯑꯍꯩꯃ ꯇꯊꯣꯠ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯇꯊꯣꯠꯅ ꯍꯣꯏ ꯅꯝꯇꯣꯟ ꯊꯣꯏꯕꯤ ꯍꯣꯏ ꯏꯅꯝꯃ ꯑꯍꯜꯍꯣꯏꯗꯤ ꯂꯩꯇꯕ꯭ꯔꯣ ꯏꯕꯦꯝꯆꯥꯅ ꯊꯣꯏꯕꯤꯗꯤ ꯍꯧꯖꯤꯛꯇ ꯃꯕꯣꯛꯅ ꯌꯥꯔꯤꯅ ꯆꯤꯛꯑꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯒ ꯆꯪꯈꯤꯗ ꯉꯥꯏꯔꯤ ꯏꯆꯦꯕꯨꯗꯤ ꯐꯤ ꯁꯨꯔꯤꯌꯦ ꯃꯅꯤꯡꯗ ꯇꯟꯖꯥꯗꯨꯗ ꯁꯅꯥꯔꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯑꯍꯩꯃ ꯇꯊꯣꯠ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯇꯊꯣꯠꯅ ꯍꯣꯏ ꯏꯅꯝꯍꯜ ꯏꯃꯥꯁꯦ ꯎꯗ ꯀꯨꯏꯔꯦꯅ ꯂꯥꯛꯂꯤꯅꯤ ꯁꯅꯥꯔꯩꯅ ꯏꯃꯥ ꯂꯥꯛꯂꯤꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯄꯤꯁꯛꯅ ꯈꯪꯉꯤ ꯀꯩꯅꯣ ꯁꯅꯥꯔꯩꯅ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯄꯤꯁꯛꯅ ꯑꯩꯈꯣꯏ ꯏꯃꯥꯅꯤ ꯀꯩꯅꯣ ꯇꯊꯣꯠꯅ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯋꯥꯟꯊꯈꯩ ꯅꯣꯛꯏ ꯇꯊꯣꯠꯅ ꯏꯃꯥ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯇꯊꯣꯠꯅꯦ ꯄꯤꯁꯛꯅ ꯍꯥ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯦꯕ ꯍꯣꯏ ꯃꯥꯅꯦ ꯏꯕꯦꯝꯆꯥꯅ ꯕꯦꯝꯃ ꯅꯍꯥꯟꯗꯤ ꯏꯃꯥꯁꯦ ꯑꯍꯤꯡꯗ ꯍꯧꯒꯠꯂꯒ ꯆꯠꯂꯝꯗꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯔꯨꯔꯤꯕꯅꯤ ꯇꯊꯣꯠꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯒꯤꯅꯣ ꯑꯍꯤꯡꯗ ꯆꯠꯂꯝꯂꯤꯗꯦ ꯁꯅꯥꯔꯩꯅ ꯍꯣ ꯇꯥ ꯈꯣꯏꯃꯨ ꯍꯥꯏꯅꯦ ꯑꯩꯈꯣꯏꯁꯨ ꯀꯅꯥꯅꯣ ꯈꯪꯖꯗꯦ ꯑꯗꯨ ꯎꯅꯕ ꯆꯠꯂꯤꯅꯦꯌꯦ ꯇꯊꯣꯠꯅ ꯍꯩꯃ ꯏꯅꯝꯃ ꯅꯣꯏꯅꯤ ꯏꯃꯥꯕꯨ ꯁꯦꯟꯅꯕꯗ ꯋꯥꯔꯝꯂꯅꯤ ꯁꯅꯥꯔꯩꯅ ꯀꯩꯁꯨꯝ ꯋꯥꯗꯦꯗ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯅꯣ ꯋꯥꯕꯗꯤ ꯂꯥꯏꯔꯗꯅ ꯏꯃꯥꯒꯤ ꯃꯇꯧꯗꯅꯦ ꯅꯣꯛꯄꯗ ꯁꯤꯒꯗꯧꯔꯦ ꯑꯩꯈꯣꯏ ꯇꯊꯣꯠꯅ ꯏꯅꯝꯃ ꯑꯅꯤ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯩꯁꯨ ꯏꯅꯝꯃ ꯑꯅꯤ ꯂꯩ ꯍꯥꯏꯅ ꯂꯥꯏꯊꯣꯛꯂꯕꯅꯤ ꯏꯃꯥꯁꯦ ꯏꯕꯦꯝꯆꯥꯅ ꯇꯧꯅꯤ ꯇꯧꯅꯤ ꯀꯔꯤꯒꯤꯁꯨ ꯇꯧꯔꯣꯏ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯈꯣꯏꯕꯨ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯕꯤꯅꯤ
ꯁꯅꯥꯔꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯏꯅꯦꯝ ꯏꯀꯨꯕꯨ ꯑꯩꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯄꯥꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯕꯗꯤ ꯇꯨꯡꯗ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯂꯨꯅ ꯆꯥꯟꯅ ꯇꯧꯒꯗꯣꯏꯅꯤ꯫ ꯏꯕꯦꯝꯆꯥꯅ ꯑꯆꯨꯝꯕꯅꯤ, ꯑꯍꯜ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯐꯕ ꯇꯧꯔꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯑꯐꯕ ꯇꯧꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯇꯧꯔꯕꯗꯤ ꯐꯠꯇꯕ ꯇꯧꯔꯛꯀꯗꯣꯏꯅꯤ꯫ ꯇꯊꯣꯠꯅ ꯌꯥꯝ ꯆꯨꯝꯃꯦ ꯏꯅꯝꯃ, ꯏꯅꯝꯃꯅꯤ ꯂꯩꯕꯅ ꯑꯩꯒꯤ ꯏꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯂꯝꯄꯥꯛꯇ ꯑꯉꯥꯡꯁꯤꯡꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯄꯤꯁꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯃꯅ ꯇꯨꯇꯨ, ꯑꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯌꯦꯡꯉꯣ, ꯍꯤꯡꯆꯥꯕꯤ ꯃꯥꯟꯗ꯭ꯔꯥ? ꯑꯃꯅ ꯑꯃꯨꯛ ꯑꯁꯤ ꯍꯅꯨꯕꯤꯁꯦ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯕꯣꯛꯅꯤ꯫ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯑꯁꯤ ꯍꯅꯨꯕꯤꯁꯦ ꯍꯤꯡꯆꯥꯕꯤꯅꯦ ꯍꯥꯏꯉꯣ꯫ ꯑꯉꯥꯡ ꯑꯃꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ? ꯈꯪꯗꯦꯗ, ꯁꯨꯝ ꯍꯥꯏꯖꯤꯟꯅꯕꯅꯤ꯫ ꯂꯝ ꯈꯔ ꯍꯦꯟꯕ ꯑꯉꯥꯡ ꯑꯃꯅ ꯍꯅꯨꯕꯤꯁꯦ ꯈꯠꯅꯕ ꯍꯧꯁꯤꯔꯥ? ꯍꯣꯏ ꯌꯥꯏꯌꯦ, ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯂꯝ ꯍꯦꯟꯕ ꯅꯨꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯄꯤꯁꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯃꯅ ꯍꯅꯨꯕꯤ, ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ꯫ ꯄꯤꯁꯛꯅ ꯍꯥꯏ, ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯍꯅꯨꯕꯤꯁꯦ ꯏꯟꯊꯣꯛ ꯌꯦꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯄꯤꯁꯛꯅ ꯍꯦ, ꯇꯧꯅꯨꯅꯦ, ꯀꯅꯥ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ? ꯃꯤꯠꯇꯒ ꯂꯣꯏꯅ ꯆꯪꯗꯧꯔꯦꯅꯦ, ꯃꯁꯤꯗꯤ ꯆꯩꯁꯨꯁꯤꯅ ꯍꯦꯛ ꯀꯟꯊꯕ꯫ ꯑꯉꯥꯡ ꯑꯃꯅ ꯑꯌꯣ, ꯁꯤ ꯍꯅꯨꯕꯤꯁꯤꯗꯤ ꯃꯇꯧ ꯑꯃꯅꯤ, ꯆꯦꯜꯍꯧꯔꯁꯦ ꯃꯌꯥꯝ꯫ ꯑꯁꯤ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯣꯠꯇꯅ ꯆꯦꯟꯅꯈꯤ꯫ ꯄꯤꯁꯛꯅ ꯍꯥꯏ, ꯆꯦꯟꯈꯤꯅꯨꯅꯦ, ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯍꯥ? ꯂꯤꯆꯩ ꯆꯥꯕꯗꯣ ꯍꯥꯎꯕ꯭ꯔꯣ? ꯀꯝꯗꯧꯒꯦ? ꯊꯣꯏꯕꯤ ꯃꯕꯣꯛꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗꯒꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯇꯧꯊꯣꯛꯂꯒ ꯃꯕꯣꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯑꯕꯣꯛ, ꯃꯣꯏꯅ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯏꯟꯊꯨꯒꯦ ꯇꯧꯔꯤꯅꯤꯅꯦ꯫ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕꯅꯤ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ꯫ ꯄꯤꯁꯛꯅ ꯑꯗꯨꯅꯦ, ꯑꯩꯅ ꯆꯩꯁꯨꯁꯤꯅ ꯁꯥꯟꯊꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯍꯦꯛ ꯃꯇꯤꯛ ꯆꯥꯏ꯫ ꯑꯗꯣ ꯑꯕꯣꯛ, ꯌꯨꯝꯗ ꯆꯪꯂꯁꯤꯔꯥ? ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯥ꯫ ꯏꯇꯥ ꯑꯃꯨꯛ ꯀꯧꯔꯦ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯅ ꯑꯕꯣꯛ, ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ? ꯄꯤꯁꯛꯅ ꯁꯥꯟꯅꯕ ꯆꯠꯂꯨꯏꯅꯦ ꯇꯥꯆꯧ꯫ ꯊꯣꯏꯕꯤ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯆꯧ, ꯅꯪ ꯉꯁꯤꯗꯤ ꯑꯕꯣꯛꯀꯤ ꯇꯥꯆꯧ ꯑꯃꯨꯛ ꯑꯣꯏꯔꯦꯅꯦꯀꯣ꯫ ꯂꯦꯝꯕꯅ ꯍꯣ, ꯑꯩꯁꯦ ꯑꯩꯈꯣꯏ ꯕꯣꯛꯀꯤ ꯃꯃꯥꯅ ꯄꯣꯛꯂꯝꯕ ꯃꯕꯨꯡꯅꯦ, ꯑꯗꯨꯒꯤꯅꯦ꯫ ꯁꯛꯍꯦꯟꯅ ꯌꯥꯏꯍꯦ ꯃꯔꯨꯞ ꯅꯣꯏ ꯑꯕꯣꯛꯁꯤꯗꯤ꯫ ꯄꯤꯁꯛꯅ ꯁꯛꯍꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥ ꯈꯣꯏꯃꯨ, ꯅꯪ ꯅꯍꯥꯟ ꯃꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯁꯛꯍꯦꯟꯅ ꯀꯩꯅꯣ ꯕꯣꯛ, ꯑꯩꯗꯤ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕ ꯇꯥ ꯈꯣꯏꯃꯨꯗꯨ ꯅꯠꯇꯤꯌꯦ꯫ ꯄꯤꯁꯛꯅ ꯇꯥ ꯈꯣꯏꯃꯨ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯔꯥ ꯍꯥ? ꯂꯦꯝꯕꯅ ꯀꯩꯅꯣ ꯕꯣꯛ, ꯑꯝꯇ ꯊꯥꯗꯣꯛꯁꯤ꯫ ꯄꯤꯁꯛꯅ ꯊꯥꯗꯣꯛꯑꯣꯏ, ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯁꯛꯍꯦꯟꯒꯤ ꯃꯈꯨꯠꯇ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯂꯦꯝꯕꯅ ꯑꯁ, ꯑꯕꯣꯛꯁꯤꯗꯤ ꯉꯥꯛꯅꯕ ꯋꯥꯍꯦ꯫ ꯁꯛꯍꯦꯟꯅ ꯑꯕꯣꯛꯅ ꯈꯜꯂꯤꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ, ꯑꯕꯣꯛ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯑꯝꯇ ꯊꯥꯗꯣꯛꯎ꯫ ꯂꯦꯝꯕꯅ ꯑꯁ, ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯗꯤ ꯏꯇꯥꯎ ꯅꯪ ꯀꯩꯝ ꯈꯟꯅꯨꯀꯣ, ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯂꯣꯏꯔꯛꯄꯒꯤ ꯋꯥꯈꯜ ꯆꯣꯏꯔꯕꯅꯤ꯫ ꯄꯤꯁꯛꯅ ꯀꯩꯅꯣ ꯇꯥꯆꯧ ꯅꯪ ꯍꯥꯏꯗꯨꯕꯣ? ꯃꯥꯁꯦ ꯇꯥ ꯈꯣꯏꯃꯨꯅꯦ, ꯇꯥ ꯈꯣꯏꯃꯨ꯫ ꯊꯣꯏꯕꯤꯗꯤ ꯃꯕꯣꯛꯀꯤ ꯃꯇꯧꯗꯨꯗ ꯅꯣꯛꯄꯗ ꯁꯤꯒꯗꯧꯔꯤ꯫ ꯂꯦꯝꯕꯅ ꯃꯕꯣꯛꯄꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯤꯁꯛ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯖꯥꯎꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯍꯜ ꯖꯥꯎꯅ ꯏꯃꯥꯒꯤꯁꯤꯕꯨ ꯈꯨꯔꯥ? ꯇꯣꯝꯆꯧꯅ ꯑꯍꯜ ꯂꯩꯅꯥꯅꯤ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯆꯍꯤꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯍꯜ ꯖꯥꯎꯅ ꯈꯪꯗ꯭ꯔꯦꯗ ꯈꯨꯔꯥ, ꯏꯃꯥꯁꯦ ꯑꯩꯈꯣꯏꯅꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯍꯟꯅꯤꯡꯉꯤ꯫ ꯇꯣꯝꯆꯧꯅ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯅ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯅꯃꯥꯒꯤ ꯃꯕꯨꯛꯅꯤꯡ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯕꯤꯔꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯈꯨꯔꯥ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯔꯒꯦ꯫ ꯏꯇꯩꯃ, ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯄꯤꯁꯛꯇꯨ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯒꯅꯤ ꯏꯄꯨ, ꯅꯁꯨ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ꯫ ꯇꯣꯝꯆꯧꯅ ꯍꯣꯏ, ꯌꯥꯏꯗ꯫ ꯑꯍꯜ ꯖꯥꯎꯅ ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯤ ꯈꯨꯗꯤꯡꯒꯤ ꯏꯄꯨ, ꯈꯨꯔꯥ, ꯄꯥꯕ
ꯇꯥ ꯆꯧꯅ ꯑꯗꯨꯝ ꯀꯧ ꯂꯩꯔꯕꯅꯤ ꯇꯣꯝꯆꯧꯅ ꯁꯤꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯍꯜ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯣꯟꯊꯣꯔꯛꯏ ꯍꯥꯏꯁꯦ ꯑꯁꯨꯝꯅ ꯑꯍꯜ ꯆꯥꯎꯅ ꯇꯣꯝꯆꯧꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯈꯤꯔꯝꯃꯤ ꯁꯅꯥꯔꯩꯅ ꯏꯃꯥ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯁꯤꯗꯅ ꯄꯤꯁꯛꯅ ꯆꯥꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯏꯃꯥ ꯈꯤꯇꯪ ꯆꯥꯁꯤꯁꯦ ꯇꯜꯂꯦ ꯑꯩ ꯆꯥꯔꯣꯏ ꯀꯩꯒꯤꯅꯣ ꯃꯤ ꯇꯥ ꯈꯣꯏꯃꯨ ꯀꯧꯔꯛꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯆꯥꯛ ꯆꯥꯅꯤ ꯇꯣꯝꯕꯅ ꯍꯣ ꯏꯃꯥꯒꯤ ꯇꯥ ꯈꯣꯏꯃꯨꯗꯣ ꯂꯥꯏꯔꯩꯕꯥꯛꯇ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯄꯤꯁꯛꯅ ꯑꯩꯕꯨꯅ ꯄꯨꯕꯤꯗꯕꯤ ꯃꯊꯟ ꯆꯠꯂꯤꯕ ꯈꯪꯅꯤ ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯇꯣꯝꯕꯅ ꯍꯣ ꯏꯃꯥꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯑꯗꯨꯒꯤꯅꯤ ꯄꯨꯕꯤꯗ꯭ꯔꯤꯗꯣ ꯁꯅꯥꯔꯩꯅ ꯁꯤꯃꯥ ꯆꯥꯛꯁꯦ ꯆꯥꯊꯣꯛꯁꯤꯁꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯇꯥ ꯈꯣꯏꯃꯨꯅ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯀꯣꯏꯕ ꯍꯜꯂꯛꯄꯗ ꯆꯥꯛ ꯆꯥꯔꯝꯗꯦ ꯍꯥꯏꯅ ꯁꯥꯎꯔꯅꯤꯕ ꯄꯤꯁꯛꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯑꯗꯨꯗꯤ ꯆꯥꯛ ꯏꯜꯂꯛꯑꯣ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯇꯣꯝꯕ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯆꯩ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯑꯉꯥꯡ ꯑꯃꯨꯛ ꯁꯥꯏ ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯁꯥꯏ ꯁꯛꯂꯣꯟ ꯄꯨꯕ ꯌꯥꯝꯅ ꯍꯩꯈ꯭ꯔꯦ ꯄꯤꯁꯛ ꯇꯣꯝꯕꯗ ꯐꯩꯅ ꯌꯦꯡꯂꯒ ꯀꯅꯥꯅꯣ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯁ꯭ꯋꯥꯏꯗ ꯋꯥ ꯆꯒꯠ ꯉꯥꯡꯂꯤꯁꯤꯅ ꯆꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯇꯣꯝꯕꯅ ꯍꯣꯏ ꯑꯩꯗ ꯊꯣꯛꯆꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯄꯤꯁꯛꯄꯨ ꯁꯅꯥꯔꯩꯅ ꯆꯥꯛ ꯏꯟꯕꯤꯔꯤ ꯆꯥꯛ ꯏꯟꯕꯤꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯁꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯍꯜ ꯖꯥꯎꯅ ꯏꯃꯥ ꯆꯥꯛ ꯄꯤꯖꯈ꯭ꯔꯕ ꯁꯅꯥꯔꯩꯅ ꯄꯤꯖꯈ꯭ꯔꯦ ꯑꯍꯜ ꯖꯥꯎꯅ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯁꯅꯥꯔꯩꯅ ꯍꯣꯏ ꯐꯝꯕꯤꯔꯣ ꯆꯥꯛ ꯊꯤꯖꯔꯛꯂꯒꯦ ꯇꯣꯝꯕꯅ ꯇꯩꯃꯥ ꯏꯃꯥꯕꯨ ꯆꯥꯛ ꯀꯌꯥꯝ ꯆꯥꯈꯤꯒꯦ ꯁꯅꯥꯔꯩꯅ ꯆꯥꯛꯈꯣꯝ ꯑꯃꯅꯤꯇꯪ ꯆꯥꯏꯗ ꯆꯥꯛꯀ ꯆꯥꯎ ꯌꯥꯗꯦꯗ ꯑꯩꯅ ꯅꯝꯗꯅ ꯆꯝꯐꯨꯠꯄꯨꯗꯤ ꯈꯔ ꯏꯟꯁꯤꯟꯈ꯭ꯔꯦ ꯏꯕꯦꯝꯆꯥꯅ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯦ ꯈꯪꯁꯣꯟ ꯍꯦꯛ ꯁꯣꯟꯖꯤꯜꯂꯤ ꯁꯅꯥꯔꯩꯅ ꯑꯗꯨꯅꯤ ꯏꯅꯥꯎ ꯆꯥꯎ ꯊꯛꯑꯣꯁꯨ ꯀꯌꯥ ꯌꯥꯗꯦ ꯑꯍꯜ ꯖꯥꯎꯅ ꯀꯨꯏꯗꯧ ꯃꯟꯖꯤꯜꯂꯛꯇ꯭ꯔꯦꯗ ꯏꯃꯥꯁꯦ ꯇꯣꯝꯕꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯨ ꯆꯍꯤꯕꯨ ꯀꯌꯥ ꯁꯨꯔꯒꯦ ꯑꯍꯜ ꯖꯥꯎꯅ ꯆꯍꯤꯗꯤ 68 ꯁꯨꯔꯛꯂꯝꯃꯅꯤꯅꯦ ꯂꯦꯝꯕꯅ ꯌꯥꯝ ꯍꯦꯛꯑꯦ ꯑꯗꯨꯗꯤ ꯐꯅꯕꯨ ꯀꯜꯂꯤꯅꯦ ꯑꯩꯈꯣꯏ ꯑꯕꯣꯛꯇꯤ ꯁꯅꯥꯔꯩꯅ ꯍꯟꯗꯛꯇꯤ ꯅꯕꯣꯛꯁꯦ ꯆꯥꯎ ꯊꯛꯑꯣꯁꯨ ꯌꯥꯗ꯭ꯔꯦ ꯍꯧꯒꯠꯇꯨꯅ ꯃꯊꯟꯇ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯂꯦꯝꯕꯅ ꯑꯗꯣ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯇꯥ ꯈꯣꯏꯃꯨ ꯍꯥꯏꯔꯤꯁꯦ ꯀꯅꯥꯅꯣ ꯄꯥꯕ ꯑꯍꯜ ꯖꯥꯎꯅ ꯈꯪꯗꯦꯗ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯉꯥꯡꯂꯤ ꯑꯣꯏꯔꯝꯅꯤ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯄꯤꯁꯛ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯄꯤꯁꯛꯅ ꯑꯣ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯝꯕꯁꯤꯡꯗꯣ ꯄꯤꯁꯛꯀꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯂꯦꯝꯕꯅ ꯑꯕꯣꯛ ꯀꯥꯏꯗꯒꯤ ꯍꯨꯔꯥꯟꯕꯅꯣ ꯑꯍꯜ ꯖꯥꯎꯅ ꯀꯥꯏꯗꯒꯤ ꯍꯨꯔꯥꯟꯕꯅꯣ ꯏꯃꯥ ꯄꯤꯁꯛꯅ ꯍꯧꯖꯤꯛꯇ ꯑꯃꯨꯕ ꯑꯃ ꯆꯦꯞꯊ ꯌꯦꯡꯂꯝꯕꯅꯤꯅꯦ ꯑꯩꯅ ꯂꯥꯎꯕꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛꯇ ꯇꯥꯟꯅꯗꯨꯅ ꯐꯥꯔꯨꯁꯣ ꯇꯣꯝꯕꯅ ꯑꯁ ꯏꯃꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯀꯅꯥꯁꯨ ꯆꯪꯂꯛꯇꯦꯀꯣ ꯏꯕꯦꯝꯆꯥꯅ ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤꯌꯦ ꯀꯅꯥꯁꯨ ꯆꯪꯂꯛꯇꯦ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯇꯨꯝꯊꯣꯛꯑꯣ ꯄꯤꯁꯛꯅ ꯇꯨꯝꯃꯣꯏ ꯍꯨꯔꯥꯟꯕ ꯆꯪꯂꯒꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯅꯣ ꯅꯣꯏꯕꯨ ꯂꯦꯝꯕꯅ ꯑꯕꯣꯛ ꯇꯨꯝꯊꯣꯛꯅꯕ ꯇꯧꯔꯣ ꯑꯩ ꯍꯨꯔꯥꯟꯕꯗꯣ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯐꯥꯒꯦꯕ ꯄꯤꯁꯛꯅ ꯍꯣꯏ ꯑꯩ ꯇꯨꯝꯃꯒꯦ ꯑꯗꯣ ꯍꯨꯔꯥꯟꯕꯗꯣ ꯑꯃꯨꯛ ꯆꯪꯂꯛꯂꯗꯤ ꯐꯥꯎꯀꯣ ꯇꯥꯆꯧ ꯇꯣꯝꯕꯅ ꯏꯃꯥꯒꯤ ꯅꯁꯨ ꯅꯨꯄꯥ ꯇꯥꯆꯧꯁꯦ ꯑꯁꯤꯅ ꯐꯥꯖꯔꯁꯅꯤ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯄꯤꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯄꯤꯁꯛꯇꯤ ꯅꯣꯡꯃꯒꯤ ꯃꯁꯥ ꯁꯣꯟꯕ ꯍꯦꯟꯖꯤꯜꯂꯝꯃꯤ ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯨ ꯀꯌꯥ ꯌꯥꯔꯝꯗꯦ ꯉꯥꯡꯅꯕꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯦꯝꯕꯅ ꯁꯦ ꯑꯕꯣꯛ ꯏꯁꯤꯡ ꯍꯩꯊꯔꯒꯦ ꯄꯤꯁꯛꯅ ꯍꯥꯏ ꯆꯠꯂꯨꯅꯦ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣ ꯅꯪꯕꯣ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗ ꯇꯥꯞ ꯄꯥꯏꯅꯦ ꯃꯁꯦ ꯏꯕꯦꯝꯆꯥꯅ ꯏꯃꯥ ꯅꯁꯨ ꯅꯨꯄꯥꯅꯦ ꯃꯤꯇꯣꯞꯁꯨ ꯅꯠꯇꯕꯁꯤꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ ꯁꯅꯥꯔꯩꯅ ꯑꯃꯨꯛ ꯂꯦꯝꯕꯥ ꯆꯪꯂꯣ ꯅꯪ ꯏꯃꯨꯡꯗ ꯅꯕꯣꯛꯁꯦ ꯍꯩꯅꯗꯗꯨꯅ ꯇꯧꯖꯔꯤꯅꯤ ꯁꯦ ꯏꯃꯥ ꯂꯨꯔꯥ ꯑꯝꯇ ꯅꯟꯁꯤ ꯄꯤꯁꯛꯅ ꯏꯪꯂꯦ ꯑꯩ ꯏꯕꯦꯝꯆꯥꯅ ꯂꯣꯏꯔꯦ ꯏꯃꯥ ꯆꯥꯏꯊꯔꯒ ꯂꯣꯏꯔꯅꯤ
ꯑꯁꯨꯝꯅ ꯃꯃꯧ ꯑꯅꯤꯅ ꯄꯤꯁꯛꯄꯨ ꯏꯔꯨꯖꯕꯤꯔꯤ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥ ꯌꯥꯏꯍꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯕꯦꯝꯆꯥꯅ ꯂꯦꯝꯕꯕꯨ ꯀꯧꯔꯛꯂꯝꯃꯤ ꯂꯦꯝꯕ ꯂꯦꯝꯕ ꯅꯕꯣꯛꯁꯦ ꯊꯥꯡꯖꯤꯟꯕꯤꯔꯔ ꯂꯥꯛꯑꯣ ꯂꯦꯝꯕꯅ ꯂꯩ ꯂꯩ ꯏꯟꯗꯣꯝꯆꯥ ꯁꯅꯥꯔꯩꯅ ꯏꯃꯥ ꯅꯁꯨ ꯅꯨꯄꯥꯗ ꯊꯥꯡꯖꯤꯜꯍꯟꯁꯤꯀꯣ ꯄꯤꯁꯛꯅ ꯉꯝꯃꯔꯣꯏ ꯅꯪꯅ ꯑꯣꯏꯅ ꯊꯥꯡꯖꯤꯟꯕꯤꯌꯨ ꯏꯕꯦꯝꯆꯥꯅ ꯀꯩꯗꯧꯒꯦ ꯏꯃꯥ ꯅꯁꯨꯅ ꯊꯥꯡꯖꯤꯟꯕꯕꯣ ꯑꯩꯈꯣꯏꯗꯤ ꯏꯃꯥꯕꯨ ꯊꯥꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯅꯁꯨ ꯅꯨꯄꯥꯗ ꯊꯥꯡꯍꯟꯖꯤ ꯂꯦꯝꯕꯅ ꯂꯥꯛꯑꯣꯕ ꯐꯩꯅ ꯄꯝꯃꯒ ꯑꯗꯨꯝ ꯊꯥꯡꯖꯤꯜꯂꯒꯦꯗ ꯁꯅꯥꯔꯩꯅ ꯍꯣ ꯅꯪꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗꯅꯦ ꯍꯦꯛ ꯊꯥꯡꯖꯤꯟꯕꯤꯔꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯊꯣꯠ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯇꯊꯣꯠꯅ ꯏꯃꯥ ꯑꯩ ꯂꯥꯛꯂꯤꯌꯦ ꯄꯤꯁꯛꯅ ꯍꯥꯏ ꯀꯅꯥꯅꯣꯅꯦ ꯑꯩꯅꯦ ꯏꯃꯥꯒꯤ ꯅꯆꯥꯅꯤꯉꯣꯜꯅꯦ ꯀꯗꯥꯏ ꯃꯁꯛ ꯑꯝꯇ ꯌꯦꯡꯒꯦ ꯁꯦ ꯃꯨꯟꯅ ꯌꯦꯡꯉꯣ ꯈꯪꯉꯕ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦꯗ ꯏꯕꯦꯝꯆꯥꯅ ꯏꯃꯥꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯕꯅꯤ ꯇꯊꯣꯠꯅ ꯈꯪꯗ꯭ꯔꯦꯗ ꯏꯅꯝꯇꯣꯟ ꯏꯃꯥꯁꯦ ꯀꯨꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯕꯦꯝꯆꯥꯅ ꯑꯗꯨꯅꯦ ꯑꯃꯥꯏꯕꯅ ꯍꯥꯏꯔꯤꯁꯦ ꯅꯃꯥꯅ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯕꯤꯔꯣꯅ ꯇꯟꯖꯥꯗꯨꯗ ꯁꯅꯥꯔꯩꯅ ꯆꯝꯐꯨꯠ ꯄꯨꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯇꯊꯣꯠ ꯁꯦ ꯆꯝꯐꯨꯠꯁꯦ ꯏꯃꯥꯗ ꯈꯔ ꯅꯪꯅ ꯏꯟꯕꯤꯔꯝꯃꯣ ꯇꯊꯣꯠꯅ ꯍꯣꯏ ꯏꯅꯝꯍꯜ ꯑꯁꯤ ꯍꯥꯏꯅ ꯇꯊꯣꯠꯅ ꯆꯝꯐꯨꯠ ꯑꯗꯨ ꯃꯈꯨꯠꯅ ꯅꯝꯒꯥꯏꯔꯒ ꯃꯃꯥꯗ ꯏꯟꯕꯤꯔꯤ ꯄꯤꯁꯛꯅ ꯌꯥꯔꯦ ꯑꯣꯛꯂꯦ ꯏꯜꯂꯛꯂꯅꯨ ꯇꯊꯣꯠꯅ ꯃꯍꯤꯁꯦ ꯈꯖꯤꯛꯇꯪ ꯊꯛꯆꯤꯜꯂꯣ ꯏꯃꯥ ꯑꯩ ꯑꯣꯛꯂꯦ ꯍꯥꯏꯕ ꯇꯣꯛꯑꯒꯦ ꯑꯗꯨꯗꯤ ꯄꯤꯁꯛꯅ ꯍꯥꯏ ꯅꯣꯏꯕꯨ ꯌꯦꯡꯉꯨꯅꯦ ꯇꯨ ꯑꯁꯤꯗ ꯑꯃꯨꯕ ꯑꯃ ꯂꯩꯔꯦ ꯇꯨ ꯌꯦꯡꯉꯣ ꯁꯅꯥꯔꯩꯅ ꯀꯥꯏꯗꯅꯣ ꯏꯃꯥ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ ꯄꯤꯁꯛꯅ ꯂꯩ ꯍꯥꯏꯃꯤ ꯇꯨ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯅꯣꯛꯁꯤꯜꯂꯛꯂꯤꯁꯦ ꯌꯦꯡꯉꯣ ꯇꯊꯣꯠꯅ ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤ ꯀꯅꯥꯝꯇ ꯂꯩꯇꯤꯌꯦ ꯏꯕꯦꯝꯆꯥꯅ ꯏꯃꯥꯁꯦ ꯍꯟꯗꯛꯇꯤ ꯇꯣꯏꯅ ꯑꯃꯨꯕ ꯑꯃ ꯂꯩꯔꯦꯒ ꯀꯅꯥꯅꯣꯝꯃ ꯌꯦꯡꯂꯛꯂꯦꯒ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯇꯊꯣꯠꯅ ꯏꯃꯥꯒꯤꯁꯤꯕꯨ ꯁꯤꯔꯝꯗꯥꯏꯒꯤ ꯂꯥꯏꯅ ꯂꯧꯕ ꯂꯥꯛꯑꯦ ꯍꯥꯏꯗꯣ ꯑꯣꯏꯔꯖꯥꯠꯂꯣ ꯁꯅꯥꯔꯩꯅ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯍꯟꯗꯛꯇꯤ ꯌꯥꯝ ꯇꯣꯏꯔꯦ ꯑꯁꯨꯝꯅ ꯀꯅꯥꯅꯣꯝꯃ ꯂꯩꯔꯦ ꯈꯣꯠꯂꯦꯅ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯇꯨꯡꯗ ꯇꯊꯣꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯝꯃ ꯑꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯍꯌꯦꯡꯔ ꯍꯥꯡꯆꯤꯠꯂ ꯑꯃꯨꯛ ꯂꯥꯛꯀꯦ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯉꯁꯤꯒꯤꯗꯤ ꯅꯆꯥꯃꯨꯛ ꯆꯠꯂꯒꯦ ꯍꯌꯦꯡ ꯅꯌꯥ ꯅꯨꯄꯥꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯄꯤꯁꯛ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯁꯅꯥꯔꯩꯅ ꯂꯥꯛꯑꯣ ꯊꯣꯡꯒꯥꯜ ꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯔꯒꯦ ꯑꯁꯨꯝꯅ ꯇꯊꯣꯠꯅ ꯆꯠꯈ꯭ꯔꯕꯗ ꯏꯕꯦꯝꯆꯥꯅ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯅꯆꯥꯅꯨꯄꯤꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯗꯣ ꯈꯨꯝꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯄꯤꯁꯛꯅ ꯑꯩ ꯈꯨꯝꯅꯤꯡꯗꯦ ꯑꯗꯨꯒꯤ ꯈꯨꯝꯗ꯭ꯔꯦꯅꯤ ꯀꯩꯒꯤ ꯈꯨꯝꯅꯤꯡꯗ꯭ꯔꯤꯕ ꯃꯁꯛꯇꯣ ꯅꯨꯡꯁꯤꯗꯕ ꯑꯗꯨꯒꯤ ꯀꯩꯒꯤ ꯅꯨꯡꯁꯤꯗ꯭ꯔꯤꯅꯣ ꯏꯃꯥꯒꯤ ꯅꯆꯥꯅꯨꯄꯤ ꯇꯊꯣꯠꯅꯤ ꯑꯩꯒꯤꯕꯨ ꯏꯆꯥ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯂꯩꯌꯦ ꯑꯗꯨꯗꯤ ꯅꯪꯅ ꯀꯅꯥꯅꯣ ꯏꯕꯦꯝꯆꯥꯅ ꯑꯩꯅ ꯏꯃꯥꯒꯤ ꯅꯃꯧ ꯑꯇꯣꯝꯕꯤ ꯅꯆꯥꯇꯣꯝꯕꯒꯤ ꯂꯣꯏꯅꯕꯤ ꯚꯥꯞ ꯇꯥꯔꯕꯣ ꯑꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯏꯃꯥ ꯏꯕꯦꯝꯆꯥꯅ ꯚꯥꯞ ꯈꯨꯇꯥ ꯆꯨꯝꯃꯤꯗ ꯂꯣꯏꯔꯛꯄꯗ ꯏꯃꯥ ꯑꯌꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯊꯣꯠ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎꯒ ꯂꯣꯏꯅꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯅꯤꯅꯦ ꯂꯥꯛꯑꯦ ꯅꯤꯅꯦ ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯄ꯭ꯔꯣ ꯇꯊꯣꯠꯅ ꯂꯩꯔꯛꯑꯦ ꯁꯦ ꯅꯪꯒꯤ ꯅꯤꯅꯦꯅꯅꯦ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯂꯩꯔꯛꯄꯅꯤ ꯁꯦ ꯂꯧꯁꯤꯜꯂꯨ ꯊꯣꯏꯕꯤꯅ ꯍꯥꯎꯅꯤꯌꯦ ꯁꯤꯗꯤ ꯐꯩꯖꯥꯎꯅ ꯂꯩꯁꯥꯕꯤ ꯐꯥꯔꯤꯅꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯦ ꯊꯣꯏꯕꯤꯅ ꯀꯗꯥꯏꯗ ꯂꯩꯁꯥꯕꯤ ꯐꯥꯔꯤꯅꯣ ꯑꯩꯕꯣ ꯑꯩ ꯂꯩꯁꯥꯕꯤꯒ ꯐꯥꯖꯗ꯭ꯔꯤ ꯅꯤꯅꯦ ꯑꯩ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤꯀꯣ ꯐꯥꯗ꯭ꯔꯤ ꯁꯅꯥꯔꯩꯅ ꯐꯩꯖꯥꯎ ꯅꯣꯏ ꯂꯥꯛꯂꯕ꯭ꯔꯥ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯑꯣ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯇꯊꯣꯠ ꯑꯃꯗꯤ ꯐꯩꯖꯥꯎꯕꯨ ꯄꯤꯁꯛꯀꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯏꯃꯥ ꯅꯆꯥꯒ ꯅꯌꯥ ꯅꯨꯄꯥꯒ ꯂꯥꯛꯂꯤꯌꯦ ꯐꯩꯖꯥꯎꯅ
Imabu kiyam ngamdrage. Pisak khumde. Adum tumina mamit usilaga lay. Tathotna. Ima, nayanupa lakningai sida ima na chaning ba mahayawro. Phaijauna. Haibiyo ima, naya laijage. Pisakna. Ai kari shu chaning de. Phaijauna. Amade hayo ima. Hai. Chaning de mi. Phaijauna. Chaning ba amade hayo de ima. Mi na chaning de hairi maktada. Phaijauna. Ado chaning ba amade hayo ba. Nga chaning bra kai chaning ge do. Oh, nangki na kok do. Adu chage. Nangki na kok do. Asi haina makotuna Phaijau tamna lam lai. Phaijauna. Ima. As kai no ima. Adu di phate da. Kai no mi ge makok bu chage. Sanaraina. Ima kari no. Adu ba hai biya ba waro. Onthok pa. Tathotna. Ima. Ngasi nong makhak nayanupa na anaba hangba lakpasidi. Nayanupa siya, mihun ga loy na salam lani. Pisak na, noy loy na thokro. Ay ngay hak tatungge. Sanaray na. Hoy, ima pa thabiro. Ay ko'y thokrage. Hai, tathot, Phaijau, thokla sila o. Asam na makoy ahom sa thoklak lami. Phaijau na. Ije, ibay hoy di thabok jakibro. Sanaray na. Chadkre. Ngasidi ay ko'y da saksakro. Aduga numidang da halo. Tathotna. Hoyayi namhal. Asumna. Matamdi asum haujinki. Pisakti nong manong magison bihenjilaklami. Amay ba kaya may yengleso. Ahalay na oy ba na. Parak pa kauba layramdi. Amay ba na matam thado na layrami. Nong manumidanggi matamni. Ibem chana. Iche. Imagi chakse. Ayoy na bicharurage. Sanaray na. Hoy. Ay noy na tay hoy tombo hoy chana ba sakse. Hoy na thidok lage. Nang imabu bicharuro. Ibem chana. Hoy je. Asum na manembu chak pija na bahay duna. Ibem chana sanglak duna. Mamabu kauri. Ibem chana. Ima. Saksa thokla sise. Namaw na chapurakle. Pisakti kari sukum laklamde. Ibem chana pisak punom duna haudok pada. Pisaki masado padrak taraklami. Ibem chana. Ima. Kaino. Ima. Iche. Ima se kaino tawkre. Ima. Imungi miyoy singado mahay. Mana laynaramba maphamdagi. Pisaki katam na sinsinaraklami. Sanaray na. Kaino inaw. Ima kay dawre haibano. Karino. Ima. Namaw na kauri siya tadrabo, ima. Tomba na. Ima. Nachado man na kaubo siya tadrabo. Ima, hogalo, ima. Thaybi na. Baba, ay kwaibok si kay dawrage. Noy nagkapido kay gino. Noy nagkapauraga. Ay sugam ninge. Ahazaw na. Cha thaybi. Nabok siya. Ikay but hadok doon na chat kray. Lemba na. Abo. Naso ikay budok si drabo. Ikay kanada abok kaw hay bano. Abok. Hogalo, abok. Abok na ingon na tachaw kaw bano. Abok na tikaw rong ko abok. Lemba no pa na tabagong mabok pukon doon na kapli. Tomba na. Nachay ikay budok si drabo ima. Nachay ikay budok kanada ima kaw hay bano ima. Sanaray na. Namaway ikay budok hadok doon na chalaboy do ima di. Ima. Namaw na kauri ba si Taradi? Amok na kumlam ko, ima. Thaybi na. Kay no mabo. Abok si kaday di sa toy no. Abok mapam kay di sa sat payaro ye. Abok. Hogalo abok. Nang chat payaro ye. Asum na. Pisaki hakchang digi thoglak pathaway aduna. Amok tang macha mamawda nung siniyeng lamlaga. Atiyatam na. Arang ba mangal oy doon na paikirami. Asum na macha mamawsing na, pisaki daw pumtok pamataw, mangampang to pirami. Haujik ti pisak, mapu magilay kolda, ing na chigna, nungay nilay kirami.